ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈ꯭ꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯇꯥꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯃꯤꯟꯅꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯌꯥꯎꯁꯪ ꯑꯁꯤ ꯇꯦꯟꯁꯤꯟꯕꯤꯌꯨ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯄꯥꯡꯊꯣꯛꯄꯅ ꯍꯤꯔꯝ ꯀꯌꯥ ꯑꯃꯗ ꯃꯥꯡꯖꯕ ꯄꯤꯔꯤꯕꯅꯤ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯄꯥꯡꯊꯣꯛꯄꯅ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯠꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯅꯤꯁꯥ ꯆꯥꯔꯛꯅꯕ ꯃꯔꯝ ꯑꯣꯏꯍꯟꯕ꯫ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯑꯕꯦꯔ ꯇꯩꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤꯁꯤꯡꯗ ꯃꯁꯥ ꯁꯣꯛꯄ ꯍꯥꯏꯕꯗꯤ ꯃꯣꯂꯦꯁꯇꯦꯁꯟꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ꯫ ꯊꯥꯕꯜ ꯆꯣꯡꯐꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯀꯧꯊꯣꯛꯄꯤꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯒꯦꯡ ꯔꯦꯞ ꯐꯥꯎꯕ ꯆꯠꯊꯈꯤꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯃꯃꯥꯡꯊꯛꯇ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯃꯥꯌꯣꯛꯅꯔꯤꯕ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯟꯅ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯄꯣꯛꯍꯟꯕ, ꯑꯗꯨꯒ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯑꯀꯥꯏꯕ ꯑꯣꯏꯍꯟꯕ꯫ ꯑꯃꯔꯣꯝꯗ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯄ ꯑꯁꯤꯅ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄ ꯀꯌꯥꯗ ꯑꯅꯥ-ꯑꯌꯦꯛ ꯄꯨꯔꯛꯄꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯇꯦꯟꯁꯤꯟꯃꯤꯟꯅꯁꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯤꯒꯨꯝꯕ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯆꯤꯡꯁꯤꯟꯗꯨꯅ ꯑꯕꯦꯔ ꯇꯩꯕ, ꯏꯁꯤꯡ ꯍꯩꯅꯕ, ꯊꯧꯔꯤ ꯊꯠꯄꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯔꯝꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ꯫ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯑꯦꯛꯁꯤꯗꯦꯟꯅꯆꯤꯡꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯅ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯃꯥꯡꯍꯟꯕꯗ ꯑꯌꯥꯕ ꯄꯤꯕꯤꯗꯕ, ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯇꯉꯥꯏ ꯐꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯃꯤꯟꯅꯔꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯇꯦꯟꯁꯤꯟꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤ, CSOꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯤꯉꯣꯜ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫